BT Road Pauna Katil Masinda Dukan Amagi Mathak Seki Railing Ninkaipada, Lambi de Satpami Amasire, Ahum Sokle. Myanmar Amadi India Anigi Barakalalo Ichik Tabak Satariba Asidakari Hudung Sataba Technari Haina RIS Nahanglakre. Amasung ISP Sigi President Lamintang Combined Force na Nomaiga Konana Fare. Makata na nga sige mariba pau sandong na pizari. Ngasinong tilpung marilom tarak pada BT Road Flyover Bridge ki makatang ba pau na kaitilom da laibat kongup yoma dukan amagi mathak ki seki railing ningkairak pada lambi di satpamiya amasire miyay ahum na asok apan nangkre. ISTV News ta phangma pauda yamna lidaba building adu ahibam dilip kawamiyay amagi ni hairi. Building adu da Sital Sarma kawamiyay amana kongup yonduna laiba dukan ni hairi. Laibak Tiba Todok Adu Lai Kidraba Miyay Adu Masak Maming Kangma Ngamdri Solaba Singh Adudi Thaunazam Kisan Sahi Kunga Taret Mayang Imphal Sangku Sahi Nipu Sandang Senba Maringkul Tombi Sahi Yangkaiga Manga Sandang Senba Maringkul Legi Ni Hari Makoi Hozik Rims Hospital da Lai Kanari Ngasi Building Ningkai Kiba Todok Adu State Vendor Amadi Police ki Marakta Popam Pamandanaba Makoi ki Phajin Kiba Post Say Singh Puitrok Nabakan na Mukna Ningai Talakta Ningkai Rakibani Solabi Nupi Ani Asisu State Vendor ni Lai Kidraba Adu Yauna Nupa Ani Adu Irang yang basanglakpuni haina thodok aduda hakthengan uhoba State Vendors gi Secretary Gurumayum Lambi Sanana fongdulakle ai pot jon ban loi rai ka ko satlage na hek ning khai ba thengna ba food choice ni food ani choi atai pham ni sokte tai da buti kanna sokto uhok base akhoina admaina posi PUP no tawraga leiringe marak seisida building sin ninghara na lakpa nupa hojik siribu nupa se mangak chikatane mane ilikholaga leiri je masapun mak pulap nalle nalabai tong da siki nupa ma ju soga upaga tai mana khara makhoge sorokta nalli aduga mananga ge sakta uge sorokta nalli ba makok ta soiba nupi je siek sine machin jine yeiraga sumaina tarakpa masek siki machin jine makok ti yei gibne somma kan sai sada oibane mana sumaina leikalaga ne ba yengak pane lekhala ko kana sida phugi bane ba nupa leiki de badudi mangak khatane mane li thoris atai di masada adoi nai nan giba ngaktan Ngasigi thodo thokpham da Mahut Minister TSM Kumar Laktuna building ipiam yengsin kre IMC digi building singi record tawraga report ki matung ina sab sabathabak sing lakhulagani hairi tungja bauprada leba minister ge office da Mahut amasung IMC gi official sing yauna pangthoba pawgi mifam amada minister na thodok asi laibak thibani laikhidrabagi imung manungi awabada saruk yabaga loidana asok posing su pangba mateng pangani Imphal manungi building ge record kauraga madugi matung ina lakhotpam thoba thabak sing lakhulagani dukan sing yauna building extension toba ariba building sing machutation duna anoba mana bohona riba sing thodok asi thon bani Imphal manung khakta natana atai municipal nagar panchayat ke mafam sing dasu building bylaw ngakna chana handuna asiguma thodok amukana thondana bohona gani haiki building si mayam sing asi laiba numit kharani sida koi Imphal municipal corporation dagi record mayam si ownership mayam swakya da sagi bano swakya da kan to kin ha mayam du record si khongkotla kan da to thabok du to ne makha thokta ba amadi elegant construction structures mayam sing asi niyongi matungina sagalibra sakatra bra haibadu madu mi yang kan da election model kon ko sulai bina koina kamem pi su yada ba adi si thugai ne habsu yada ba si to ne habsu yada bina adu si umba kutong thiba misim na yaw porina tangai phadana lepaki issue da praja ki issue da ari building mayam sing adu koi kari to buya ba ke to koi yengkhelaga kuji ko na khudak ta ki koi preventive measure ama kana basu koi swandana mi big musi kanna ba amadi प्रजागी कथेन फमी याम थीना कोई यामना शांति ने फमनबा असि होनगन Myanmar amadi India anigi marakta lalo itiki thabak sa thariba asida kadi khudong sa daba thengnari bagi haina Research and Information System for Developing Country RIS na hanglakre Border Trade Chamber of Commerce Tamugi Office ta pangtoba thoram aduda India gi Mandalay gi Consulate General Mandalay de Laiba Viceroy Nandan Singh RIS ki coordinator Dr. Pravis De Manipur University gi Economics Department ke Professor Dr. P.O. Ranjan Border Trade Chambers of Commerce Mori gi President B. Sekhar Myanmar gi Tamu Town gi DC Main Tin Aung Yauna Manila Nabu official kaya na sarup yake mifem aduda Myanmar na Indo-Myanmar trade asida tengnari ba awaba kaya India na
Hanglubada haukiba sahi kya gi mamangda India amadi Myanmar lebak ani gi marakta tawnakiba import export ki memorandum of understanding da supari import tawbada zero tax ohenke adubu India na Myanmar da khangalamdana supari import tawbada sada nipu loba asina Myanmar amadi India ge traders sing da hena kudung sada mayuk na hale Bharat legana sada mangadi gi tarada hantarabadi hena kudung sagani haiba wafam thamlaki hari tamugi DC 19 awna E-visa parag India ke miyo singna Myanmar da lakpada Indo-Myanmar Friendship Bridge manakta leba checkpoint sector ba matungda visitor singna Myanmar da sanglakpada khudongsa daba amata pide Myanmar ke miyo singdadi India na chatpada integrated checkpost ta immigration amadi custom ke check loraba matungda Imphal More lambi da leideba Assam Rifles ke checkpost singda toina check tawduna apan mapiba asina Myanmar gi miyamna India da chaningdre haiba wafam thamlaki RIS ke professor Dr. Pravish Dena Myanmar gi wakatasi India gi mari lena basingda khanganduna makhata na khudung sadaba thoktana ba khonagani haiki tharong ga mari lena consul general mandira de laiba Viceroy Nandan Singna Mahatma Gandhi ki punsida wali da yumpham oiba Myanmar gi lon da itopolarik amasu phongke mifam adugi matangda Border Trade Chamber of Commerce ki President B Sekhar na wafam kaya su phongdorakle यहाँ का ट्रेडर बर्मा का कस्टम ऑफिसर्स एंड जो भी डिपार्टमेंट का है और इंडिया का जो डिपार्टमेंट का जो आदमी है कम से कम 3 महीना के लिए एक बार ग्राउंड लेवल का मीटिंग होना चाहिए। ये मीटिंग जो है अप्रूव गवर्नमेंट का अप्रूव होना चाहिए। ये लोग जो भी यहाँ से कुछ भी रिपोर्ट भेजेगा तो वो गवर्नमेंट उसको मानना चाहिए। ऐसा करके एक कमेटी बनाएगा तो यहाँ डेवलप होगा, क्योंकि चाइना है, थाईलैंड है, जो भी बॉर्डर में है, ये ऑलरेडी ऐसे ग्राउंड लेवल का मीटिंग के लिए हर महीना 3 महीना में एक बार होता है। यहाँ भी होना चाहिए करके वो लोग ये अप्रोच किया है। Mar People Convention ISPC के प्रेसिडेंट लानमिनथांग सनाइटे ngara nimidang pung 8 khara helakpa matamda Kasa district ke Lakhimpur sub division gi manung san leiba Markholian dagi 53 suba Assam Rifles amari Lakhimpur police na nomai ge konana fare hairi mangon dagi mobile phone amasu fagat ke sahi yankai humdorom suraba लानमिनथांग सनाइटे असे मिजोराम की साइटुल डिस्ट्रिक्ट की खावालियन खुल्लगी ने हाइरे लालोलुब असिगी मखादा महाग मिजोराम कासर अमदी मणिपुर की मफम सिंह थबक तोवी हाइरे महाग सचिव मास थादा मार्कोलियन दा जुबली मार्कबमी अमा हातपद सेनब मिसक ने हाइरे महाग म्यांमार दगी नमोय ललोंबगी थबक तसु सेनब मिसक ने हाइरे एक्सीडेंट थोक्तुना सोलबा मियोय अमा थवाई कनबा हॉस्पिटल दा पुखत पिरुबा मियोय सिंह लैखिद्रबा मटुंग मिहात पनि हाइना पुलिस ना फानबा तानाबी बतनतना फु सेबिगी थबक सथरे हाइरे लंबोय खोनांग खोंदा पांगथोकिबा पावगी मिफम अमदा थोकदोक्तुदा लाइकनरबा मटुंग दा लैखिद्रबा मियोय अदु अयकपम बेदाजित कवि तागेल खोंबान दगिने महाक तांग निपान अमसुंग मापन गे लोनबा अहिंगदा लंबोय खोनांग खोंदे एक्सीडेंट थोक्तुना तादुना लेरंबदगी लकाय अदु लेबा थौदा मार्टिन अमदि लकाय दुगे मियोय खरना रिम्स ता पुखतुन लाइक कनखिबने लैखिद्रबा मटुंगदा पुखत पिरुरबा थौदा मार्टिनदा मिहातबगी मराल सिजिलकपनि हाइरे थौदा मार्टिन मसाना अयकपम बेदाजित हारिबा मियोय असे ममांगदा खंगनखिबसु लैते निमित्तुदा उबन आहानबने मियबगी पुंसि कनबतंगाय फदे खंदुना लाइकननबा पुखलुरगा मिहातबगी मराल थंगजिलकपा असी यानिंगदे मरि लेनबसना असुम अरान पुथोपियो हाइखे हाना ममांगदा थेनगिबजु लैते कंटेक्ट अमत लेनागिबजु नते इमुंगजे कनानो आइना मसक खंगबजु नते लेरमिबा मी सिंगजु आइना हाना तारामिबा मी सिंगजु कनानो खंगनते मोयजु सेमबिबजु नते अदु मोयजु स्टेटमेंट फजना पिरमेबदि हाय आइदि मोय स्टेटमेंट बदि तादमिना खंगदे मोयजु पुखतपदा यावनि थंदा पुखतपजु नते आइ लेकायदजु पावपिनि इमुंग मनुंगजु आइडेंटिफाई तौनबायना पावपिनि पुखलुबा आइगि इरानजिना करी ओइदोइनो आइगोना गाइतना सिदैदा आईपीसी सेक्शन सिंगजिगा लोइना एफआईआर द नंबर चला एफआईआर चजला थाबिरे हायर अथॉरिटी दैजु फजना कुपना नैना थिगतपियो अदगी आइगोना मेंटली हरासमेंट पीरिबा आइगि हाजि इकोनॉमिक ता सोक्चलाइबा आइगोना थबक सुबम नमो खंग तिजिना इमुंग मनुंगदा अहो मैम लाइजिदि सिदि कनाना मु आइबिगिदमक्ता मेखपिनि Saruk yakiba thangzam Ratan Kumar na asokpa pukhatpa numit aduda mahakna ublakpa tupi amasung sandal tahobodagi mahakki dukan da lausinduna thambiki laikhidraba matungda mahakki dukan manungda pusillaga phuraga hatpani haina maral sijillakpa asi kham thengna pende ngarang police na kauraga tamthiba mongda phuraki asiguma thodok asi amukana thoktana ba chapchana thiget piyo haiki नंग भरा लेरगा लेफम लेतना तौबदो नंग सिगी केसगी मतंगदा माइना मतिंग पांगगदी नंग असिंग बा हाइदोगदी मी असिबसे पुथोगदी नंग नसाना तौरसु नसाना तौवेना हाइरगदी नंगी हिंगोन मसेट अमा फाव आइना पीगे निपिसना अदुमाइना हाइ आइगोंदा पुलिस स्टेशन दा पुलिस मियांगी ममांगदा इंटरोगेट तौरिंगेगी मरक्तन निपिगे इंटरोगेट तौबदा पुलिस ngakta तौदे निपिगी सिंगसु संगगा तौवेबा आइगोंदा
ngasagi hanagi IO oiramba kainusina PR bond sign to halako adai mathangda blank paper amada sign to na puthore mana ado kaigino blank paper da sign to so this na haibada mana no objection certificate ana mamang da line ama iba hore prema khagi warol aigi ming ide ipa ma ming ide leibham ide makhagi si mendre ko aduga namdana sign la hore na haiba no objection certificate Lising ini telah kata kelas 9 tamlibi nipi masa amagi ikai kumna bamangan betul siapa sektor makhluk ikai degi waikom ngauba metra ni cuy pau bagi manung de MSU da pau pau kedabani hanya MSU Women's Affairs Secretary M Monalisa Sanu na fongdokle MSU Officer pangtu pau gimi fam amada mahana makata raduna hidam masigi matang da sahi asigi February kun ngatarukta Women Police Station porong bata wakat ke ngasi tha ahum phajilak laba faubuda senari ba ngauba phawa ngamdana leiri masi laibak thibani miyoi kharaga manaraga loktu na rabra haibigi singna ba poi tha asigi train thoi faubugi manung de imung manungga loinena MSU da lakadabani hairi 2017 the class 9 khakta tamjari bi nupi macha amabu waikhom ngauba chahi kunthra taret suraba hariba miyoi asina nupi macha amabu nupi oibi gi ikai khumnaba hanjin manghan badanatana video clip kaya namduna kihan khanghanba kaya tawbiduna tamthiba miyot bijai kya ama nupi asida pbk police na action amata ngasi bawta karimta lokhatkhiba amata leitri maram asina athupa matamda nupa asi lagliba Megi tarik taragini toy nungthin pung ani tawa matam chap chana imung manung yauna MSU headquarter da changjarakadabni karigumba changjaraktaba taragadi masida tholakpa afafatta pumna mahaki imung manung na pugadabani loina na police na su case asi da chenariba waikhom ngauba asi athuba matamda fanaba honabigadabani Nambol Thongkha Mapada Tidim Lambi Maning Thamasarukta IED ni singnava ama leire haiduna police na ayupung taret makai dege pung 10 minit ifu gamanga fawba Tidim Lambi thingzin ke bom leire haba pau tabadi ge mari lenaba police officer sing laktuni yang sinmaga loina kudakta section tharang lokhat ke bom expert laktuna makata na season bada sangom hapagi plastic jar ama oiram ke plastic jar adugi maningda electric wire makon ama wire mate khara mobile phone yadaba ama LED gi asakpa bulb ama amadi wire kharsu packet taroga liram ki hairi mafam adugi manak nagna leramba activa registration number MN 07S73 asisu police na pukat kre gari adu limit humni gi mamang digi mafam aduda lerakibani hairi Imphal West Police Commando na Thangal Kaitel gi area da ngasi nimeda waram thibu humbagi thabak sa chakre miyoi sahum kuntra ga mari verification tabagi manung da miyoi mapal masage saktak se putopung amdabadigi city police station da khusin na kre Laumi Singh double income lehenabagi pandam the center sponsor tower scheme submission on agricultural mechanization gi makada Laumi Singh the sada mogdra subsidy piduna machinery amadi equipment leinabagi thawrang makada state ki khangalaba farmers club beneficiaries sindagi lupa lakh taradagi kungamanga fawa deposit tawhan kharaga tha ahum phaw Faraba Faubuda Manipur Lenga subsidy amadi machinery simpito pidri hairi ngasi Manipur Pesta the Pangtok Pawgimi from the All Manipur Submission on Agricultural Mechanization Scheme Lisini Talaga Nipantara Mapan Beneficiaries Committee General Secretary Karam Gyanesur Maitaina Laumi Singh double income Ohenabagi Pandam the Pakalak Liver Scheme Sing Manipur Europada Thoaba Ama Hekta Tawagi Thawong Sing Asina Laumi Sinda Ninghanaba Kaya Pokali Beneficiaries Sing Kanduna Mikal Gi Code of Conduct Lakchangai the subsidy amadi machinery Sing Yatokani Haiduna Mastraga Taru Fawad Laumi Sing degi yamlaba senthum ka deposit to holaga tumin lesin kiba lenga asigi afaba khongthang nate haiki hairiba scheme asigi makhada khallaba akoi beneficiary singje akoi laiba megi tang taraga manga phawgi manungda karigumba pithok pidaba taragadi manipur da lariba lomi loop sing amadi civil organization singa akoi punna khusam narega akan makhongjang kaya ama sanghenduna lomi gi phangbam thokpa akoi haksing ase masi tanana ba hona jagani Nippon Foundation Japan ke chairman su Oriba Japan government ke akanaba envoy Yohei Sasa Kawana lusing mami tarena sahabat team amana ngasi Moria the Indo-Myanmar Friendship Bridge amadi integrated support ki film yang sinkre Disabled certificate pairaba sa da manifuga manga disabled oraba masagi sahi kullom suraba sanapati district ki manung sanba Aero City da leiba
Mari Lenabas Namating Pangbinaba District Legal Services Authority G, Chairman L. Nautunesorina Fondrakle, Nupamasa Asid Legal Services Authority Shanapati Kambuna, District Asigi, Purul Subdivision Manusan and Labor Oinam Hill High School da, Legal Awareness at Pada, Technarakibane, Mahak Housing School Ashida Class 10 Tamniba Maheroini, Legal Services Authority Shanapati da, Pangtuba Pagimi from Amada Erogi Apopi, Dahu R.S. na Manung Hanjinba Mafam the Labana, Mimanadraba Ama Orebasungasi Pabakarigu Mating Amata Fangdana Erakle, Honaba Kanba Amasung Ladik Laisuda Puning Samba Ubudegi, Wenam High School the Lemna Ladik, Tamduna Class 10 Power Yorokle, Hokiba Saida Disable Certificate Fangle, Adubo Masigi Kana Matokaram and Loguni Habadudi, Kangdana Lady High Key. Sahi tere Shubakanda Tauge Hena Taubakanda di my Pazana Chexer Togre Ani Ahura Chakre Chapadi Simagi Kokdu Keno Awakpakri Labra Yangi Hena City Scan Show Babina da Yangba Babina Yangdagala Amuka Lao Heavy Lapaka Kino Daturgi Kino Kuleguma Abu Shudri to Crow Hena Adu Amuka Kumda Halakre Larry Leshukang Matam Oi Rabadima Mashana Toro Aikudi Jingi Minina Kino Chatur Chajin Tobadu Kang the Binina Adu Dokre. District Legal Services Authority Shanapati Chairman A. Nautunesorina Sotaraba Amasung Manung Hanjin Bamafam Single Legal Services Authority na Angama Mateng Pamaga Lunan Legal Awareness Piduna Pangam Topahak Sing Pangana Bahonari Nupamasa Asi Madile Nabo Authority Amasu Medical Institutions Sing Namateng Pambiduna Karada Oraba Sumimana Ngamzena Mahonda Mateng Pambiu Haiki. Makoi benefit ka imba government digi moi karamna lawni se khandre aduna khangdabana maram oiduna akhoina matudei duda mahagi benefit che phangnana bagi da magda akhoina social welfare gi makhada leiba benefit amadi akhoi nalsagi scheme gi makhada akhoina tribal elevation scheme amadi disabled person singda phanggadaba benefit to pinana bagi da magda akhoina member secretary marsal sada akhoi report tokjakhre aduga loina na akhoina Managing Director akhoi Sija Hospital da su akhoi na magi Smile Train India gi kitang madugi benefit extend to ba yaraga di akhoi na request ama tokjakhre hauji phawba gi di akhoi positive response laktri aduna benefit se akhoi kharadang pibi ba yaba se pibi na bagi dam ta mari leina ba authority mayam da akhoi na request tawjari Aero City ki disable among Obi Kudong Sabat Sapsan Fangangani Haina DC Shanapati Somorji Salam na Fondokre Legal Services Authority na District Administration Pau Pangno Bamatung DC Officer Chairman A. Nautunesori Yauna Aero Imung Manunga Unaki Social Welfare Department ki Pibu Yaba Kudong Sabat Sing Pinaba Marile Naba Sang Sing Tarang Tongana Bakangan Bagal Wina Selgi Mateng Supiki. District Legal Services Authority Shanapati ki Health Desk ama DC Office Complex Shanapati da A. Nautunesori na Hangdokre Thoram Aduda DC Shanapati Somorji Salam SPM Pradeep Legal Services Authority ki members Singusaruk Yaki. Tasik Taraga Nito Namajing Numita MPS in Loba Manipur Civil Service Combined Competitive ki Preliminary Examination Manipur High Court na suspend Tokre Nepal Zit Maying Bamna Manipur High Court Thakiba Writ Petition Amage hearing as Justice L. Zamirgi Court Sathar Matung the preliminary exam as Pangtok Tanaba Kangan Kibani. Respondents Singna Metra Manga Fabagi Manung the affidavit filed Tarok Naba Loinana, petitioner Singna so rejoinder. Affidavit me kun Fabagi Manungda filed Tarok Nabasu Kangan K. Loinana case asigi hearing me kunda Matam de Pre. MPS in Loba Civil Service Combined Competitive Exam Manipur High Court Namatam Khara Yaitho Nabatarakiba other group of aspirants Nataram no Okagaludina Maung Sumna exam Tatanaba Tarakiba other Nihari Manipur Press Club Ta Pangtuba Paugimi from Amada Group Asiki convener Arvin Salam na listening in Tara Desu MPS in a low Kiba Civil Service Exam Maung Sumna Pangtu Kidabana Housing Fawal Wishindana Lady Zahi Asida Amukana Maung Sumna exam low Nabahonoraki exam Asiting Manate Maung Sumna Satabiu Haibini Haiki. Pamadi, Prakaya Tingmate Pam, Yetopa, Ainana, Russell Russian Latabagi, like the Koina, Prakasi Yetopi and Sazavani. Amaram Widuna, 2011 16 gig, yes, is mine Laktanaba, 19 the so, Russell Russian Shemaga, MCS exam, Tawiduna, Dang 20 the Mu, right Arakani, exam did that huge country to the Yetokre. Arabti Baning Lakai de Leba, Yerum Sing Harga Kangnaba Mafam Adu the Hauba, Mapum Mare Farabu Usan Pamikaya, Yantale Haina Tang, Anida ISTB News Napau, Sandokra Matuna, District Forest Officer Tawal Natabak Lokalactuna, Utana Yabata Tipataru, Pagar Haidi, Forest Department Tabak Lokalak Podisbo, Lamdam Adumgi, Miyama Tagat Papundurakli.
लाइक लाइसु हाइरब नहा कया थबक फंगदबगे सांग वांखलकलिबा असि हंथानब स्किल डेवलपमेंट हेंगत अदुना क्रिएटिविटीज इनोवेटिव ओइबा वाखल पुथोक्तुना थबक तौ मथौ ताई हाइना मणिपुर यूनिवर्सिटी के मणिपुर इंस्टीट्यूट ऑफ मैनेजमेंट स्टडीज मेम्स के डायरेक्टर प्रोफेसर सी.एस. इवोलना हाइक्रे वाफम असे न्यू दिल्ली इंस्टीट्यूट ऑफ मैनेजमेंट अमदे मेम्स का कुसम नरगा पांगथोपा एम्प्लॉयबिलिटी Skills and Career Path for the Youth of Northeast India haiba matangda nomagi oiba workshop hodopagi tharamna haikibane ngasigi tharam aduda AMU gi administrator Janil Singh Delhi Institute of Management ke chairman Dr. PM Bansal amadi Professor C.S. Ibolga Luinina Delhi Institute of Management ke registrar Professor Tina Singh Saruk Yake Professor C.S. Ibol Damakha Taraduna India gi oina sahi amada engineer graduate lak ahum puthopada sumatagi sada kungi manga khakta mathabak piri graduate na lak taru puthopada sada tara khakta mathabak phangduna lehoriba sada maudra romdi thabak phangdabi khong sada ba kaya thengnari Manipur gi oina thabak phangdaba larik haiba naha lak nipan rom leire manam aduna isana isabu thabak pizaba yawa lambida mai onsin na mathau tai loinana ngasi pangtholiba workshop asigumna toina pangthopagi tangai fataba lei haike Hadam Mapitel Dam gi water reservoir da hilaksin duna mi ahum laikhidraba matung da si minister N Birena water bodies sing da unauthorized oiba hi season naba yaroi haina phongdo khibaga loidena Manipur lenga na order ama thokiba dege loktak pa takmu parna singba mafam singda service toriba engine panba motor boat sing Moirang police na phagat pagi thabak sa thakre Moirang police station ge OC Anil Kumar lo singba team aduna makha taba lenga ki order ama thoktriba phawa engine panba unauthorized oiba makhal khuding maki motor boat sinaram labadi chap chaba action lakhot keni hairi Film for Manipur Gilising Tragama Pandigising and Kunganito Fava Sahi Ahum Gito Punaba Kanbagi Mikal Ngasi Sankatokista Leva Foreign Office the Pangtokre Forum Legal Advisor NZ Ts Kumana Election ROOK Taupugoda Pam Tareti Lamba Yaudana Kankar Matung the Siaman Amade Vice Chairman one Gip Hamgidama Pangtokiba Mikal Aduda Siaming Posta S Mangoza Amadi El Suzakanta Sarmana Vice Chairman one Gi Damag Birendra Salam Amadi Waiku Marjana Minap Oike Mikal Asida S Mangoza Siaman Amadi Birendra Salam na Vice Chairman one Oina Mai Pakre. Haji Pagi Maltan attend the break amatang Laminasi. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State Takiel da contact tobiu. Greenery e-motor ki nungairaba pausel miyam da pizariba khudungchaba si lobiu Greenery e-motor da phangniba gari macha singa sigi manungda adomna lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launabagi loan gi khudungchaba pizari asita sunatana mafam asida phangniba e-auto rickshaw gi oina su loan gi khudungchaba pizari adomna deposit tawiraba matungda atenba numit kharani gi manungda apama gari lobi bayargani ngasi maklengsin biro aikoi gi address Greenery e-motor Kaisampa Junction Churachandpur parking Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Leriba, Bamdiar Haiba Mufamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani, Hairiba Flag Sing Asibu Lebi Nimbasingna, Ngasimak Link Simbiraktuna, Hena Akupamarul Kangbi Bayagani, Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Tarangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nang class to pass or natra thabak thibadi kam koira
खंग खिरोय बना ANT की 9 months medical scribing की certificate program में यावरगा था दा लिसिंग कुंट्रा निपान तक होरगा सेल कया में लाइन तान बियार बने अकुपा मरो की दमक पिजरी बा फोन नंबर अमदी वेबसाइट असदगी खंगबी बियार गनी Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Vitara Brezza. Loan Pijari, Khagem Pale Huidrom Laikai, Imphal West Laiba, LZ Construction and Material Company Private Limited na Lupa Lak Yankai Fawagi Housing Loan Pijari. Loinana, painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation Chingbagi, Kudung Chabasu, Lai, tiles amasung construction material Kaktang, Lining Bamio Singi home delivery service Laigani. Northeast Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na baning sing jare Panthoi Housing Finance Company Limited and its subsidiary group of companies. Break tungda makataba pau pizari megatang amadagi lamdeng de leba solid waste management plant ta amor akai sing purakpa yararoi haina laikai miyam na athingba thambadagi amor pasing hundofam leitadna infrastructure amade masigi akoibada paiduna leiram amor akai sing adu ngarang mahut minister amadi lamdeng miyam yana purakpadagi amor akai sing mafam aduda hanagumna thaba haukhibadagi infrastructure amade masigi akoibada leiramba amor akai sing lautopagi thabak ayamalo silaklai amor pasing pasilamba aduna miyam kudong sadba kaya thengnaramba adu ko hanma ngamle hauzik su tongan tongan ba mafam sing dagi amor akai sing lautopagi thabak leptana sathari haidi DM College of Teacher Education samade Technical Dental Employment Center Simolonga Puna Sinduna DM College of Teacher Education na nomagi oibalemna yalai magi kem ama pangthokre kem aduda center asige Dr. Ahmad Saruk Yake DM College Teacher Education ge principal H Ibom Sa Sarmana mahitamada haksang phabasu sangi haksang sonba amadi anaba yarabadi mahitamada puning sangba watli masigi damak college asna kem asi pangthokpani haike Porongpata Labor Veterinary Department के ICDP complex ता निमित तरी नि चथरक पसार संद खुसिम के मसालों के ट्रेनिंग प्रोग्राम वसी दोसिन क्रे ट्रेनिंग अदर सरुक याके ब ट्रेनिंग सिंग द सर्टिफिकेट सु यंथोके वेटरनरी डिपार्टमेंट के डायरेक्टर डॉक्टर आई सावना मणिपुर हौजिक संगोम के पोथोक मैट्रिक टन लिसिंग सनी की पोथोक दरकार लेरी अदब स्टेट असिद हौजिक मैट्रिक टन लिसिंग Manipur ni thak puthok le masina maram oduna ahenma sangom puthok na ba department kan na khonari ahenma sangom puthok na ba sangi aphaba macha dara lauraga sangom gi pothok hengat hana ba khonari hauzik Manipur da frozen cement technology store tawna ba liquid nitrogen plant ani salairi masi khara hena chawthok hana na ba holen degi anobo plant ama leina ba department na sem saba loire haiki Amaramda Sanyan the Labor Veterinary Department ke Head Office the Department Asig District Amadi Subdivision Sing Officer Sing Aba Integrated Sample Survey ge matang the refresher training ama pangchokre thoram adu the Department Asig Joint Director Planning Dr. C.I. Nandakisorna Istar Asida Sasan ge survey tobi darka level sing training adu da mayek singna khangan ki Department Asig Director Dr. I. Sabana Department Hauzik Manipur ge mafam sin matungna sa ngagi population data khongbatuna center da monitor tawna ba thariba asi Istar Asig economy the sauna mating onena Kongtang Amani Department Asingma Data Center the Thaba Matoktai Aranma Data Tharabadi State Asida Fangada Bakudong Sabasing Manki Bayai Data Collector Sing Tabak Loikraga Loire Haiba Wakalolda Mamintagi Oina Data Collection to Bigano Masi Isagi Yumgi Sasan Masing Tiza Benihina Kanbio Hauzik Mafum Krada Department ke staff Kara Data Collection to Bigi Tabakta Matau Masakang the staff Karagi report later Makuigi Machakta Department Sapsana Exxon Lorgani Haiki
Nongsop Impal Palem Ima Apun Baluki Mari Subampok Nomit Uripo Kumantiam Lekai de Labor Impal Western Krata Pangchokre Thoram Aduda RK Ranendrazid Lup Asiki President Ibe Yama M Kilgi President P.I. Sake Nupi Samaske General Secretary T.S. Ramani Singmi Tamige President S. Momon Lema UCM President Sunil Karamna Lup Asina Yama Tendo Matamda Leba Ki Tabakaya Sarup Yakiba Asi Matungasu Makata na Sarup Yarkigani Haibiki Tazaba Tamki Mamangayda ko imara mo ni wala ka ni sabat di gito rin kagi matam to di kano kana nubi ka se mangani shubat tawai de gani ang kinara meba ado hujiki mangani shubat shudaba lega khidre nupagi makhapo na hinga meba ado hujiki si kara hongtore se positively oi libra negatively oi libra se nai na bang lai khaidok khajin khangdo makai ekoi ki marak sida lerei no pose masita sengna kana nakai sina kori shuje nakai sina khaido kana ekoi na ekoi ki yengna ba kana no ekoi ki maruk na kana no ai base masi khangna sabin na drigai di manipur any conflict am the resolve to ba namu Legal Services Authority Tamilong na NGO Group ka kusam aduna Lawar Sonramda Legal Awareness taram pangchokre mafam aduda advocate ka Sam Dhane amasung advocate Songtham Manisor su resource person oina wangang ki Sengmai Turen digi asoba machine sijinaduna nunglengoi pekthokpana Sengmai Turel gi phibam nongma gi sokse laklei local kayamarum lo panba yarakta baga loina ithai lokhong amadi guhasing ising kangchilaktuna khudong sa daba kaya mayok nare haina Sengmai Protection Committee amadi Advanced Women Society Sengmai na phongdokle Committee ke Vice President Maihobam Manusna dising ni talago humdoi da High Court ta PIL ama thaduna madugi final judgment oina mamang sahida court order thoktuna Sengmai Turel digi nunglengoi pekpa athing batham krabani athing ba leina hojik su lana miyo kharan nung lengoi pekpa gi thabak adumak sathari masida lenga ana yengsil haudrabadi thoning da thokdok tholokpa yabagi akiba leire phongdokhi Directorate of Environment na Turel da kuhari tobasi sarkar gi clearance ama mari leina bo authority gi clearance ama yaudrgadi no objection certificate yaudrgadi yade haina ngasidi Sengmai Turel gi phibam se asuki matik sokchen gi bhaibado oire maramaduna ngasigi panbiri ba lengak asina Sengmai Turel gi amasung hojik oiriba phibam sigi matangda amutana leinabiduna matam chana thabak lokhat piduna Sengmai Turel gi phibam asi amutang phanbiyo haina akoi gi sarkar gi mieng chingchinjari Ziri tepai muk labi ki thabak suba haukre lambi asida nung paisinduna sembidana laibadagi ziri gi miyamna pendaba wafam kaya phongdokhrabagi tungda ngasidagi semba haukibani Yumde yopa sa sanpum matam sana hidak kapthokna tongan ba leina kaya de ngthoknaba pandam the Integrated Cattle and Organic Farmers Organization Thawal charangpan sinuna sa sansing de lemna hidak kapthokre charangpat ki mamang lekai mayai lekai amadi maning lekai jo organization asina District Veterinary Department Thawal kusam naduna pangthokiba tharam aduda nompok Sengmai Veterinary Dispensary ki Dr. K. Brozen ICDP Sub Center charangpat ki official kaya su sarup yakhi punna san hui haudong amadi ok Satruk hena hidak kapthoki organization gi convener ki ais jibanna makhata na hidak kapthokpagi thabak asi satakhi gani haiki hauji makhata na ngasi sanabagi pau amuk lobisi ngasi ki sanabagi pauja Mami Thawan Pro FC ngasi semerong de leba hotel grande da hokdokre club asigi uniform ke VSK mapu binod na launch tawke Mami Thawan ki chairman Meromi Maitena lamdam asigi oiba afaba thabak tharam da mating pamga loina horok leba na sing da puning thogat na ba pandam da club asi lingbani haiki Texam High School ground sathari ba manga suba BSO trophy ngasi sanaki ba hanba match da Pantho BFC langtabal na RPU Papal bu gol manga marida thoikre ani suba match da A2 Pasoi na 7 star Hairopo gol ahum amada thoikre Jiriwa masathari mapan suba YKSO Sing Memorial Volleyball Tournament ngasi sanaki ba hanba match da NYC na PYC bo set ahum anida ani suba match da Tadbung YC na Isel Club de Bomo set ahum sinoda mighty ba PK Manipur mas Nagaland sector CRPF ki intergroup center battalion operation involved
Tournament Group Center Langzingi Handball Ground da ngasidagi hokre hodopagi tharamda IG Manipur amasu Nagaland Sector Rajesh Kumar DIG Group Center CRPF I Lokendra Saruk Yaki Team Mapan Saruk Yariba Tournament asigi ahoba mesta Manipur Nipan Soba Battalion Kohima na Sama Mapan Soba Battalion Mongsangai Bo Point Kungamari Talukta Thoikre District Youth Affairs and Sports Office Impal West Sinduna District asigi oina numit taraga nipani mukna amasung thang tagi residential training program ama indoor hall kumalang pakta me kunga mathwedigi chathagadori training asinu pamasa manga amasunu pimasa manga ahanbu na lakpada khangani application pisin bagi arobe matam me taraga manga fawuni National Cricket Academy Gimi Yamakada Gujarat ke Surat me taraga mapan de June Nipan Pangtok Kaduriba NCAF Under 19 Boys One Day Tournament Saruk Yaruna ba Manipur Cricket Association ge Rajkumar Rex Khalakle All India Elite Amasung Plate Group Under 19 Boys KMT ge Sanori Tara Taruk Khangat Pagi Manung da Rex Soropani Hauzik Mahak Dimapur KMT Lady Tha Asiki Tang Taraga Tareta Surut ke Damak Dimapur Hadokani Hairi Makataba Sanabagi Pau Amon 1000 Boyadigi Pangbikani YWC Langthabal Eastern Sporting Union Wangkai WFA Kakching Amati ICSA Irengbam Sathariba Ahanba Sapam Tombi Singh Memorial Sub-Junior Girls Interclub Football Tournament ki semi-final Sangkrai SBS Dress Singjamaini sponsor Toraga All Manipur Football Association Sinduna Tha Sigi Tang Anidagi Tim Mapan Group Ani Thongna Khaidoktuna Impal gi Mapal Kangjibungda Sathariba Ahanba Sapam Tombi Singh Memorial Sub-Junior Girls Interclub Football Tournament ki ngasi sanakiba ahanba match da Eastern Sporting Union Wangkhaina SSC Sektabu goal ama sinoda maitibu piduna semi-final sangkhibani Eastern Sporting Union Wangkhai gi mai pakip ki goal adu G Premitana match ki kunmari suba minita sankhibani tournament asigi ani suba match ki sanakibada thau thangmaibanna Kripsa Naurim Thongmu goal ani sinoda maitibu pikre thau thangmaibangi mai pakipi goal ani du A Nanawamadi M Nandeswari na match ki yangkhai mari suba madi humpu suba minita sankhi match asida thau thangmaibangi sanaroi Y Sophia da match conduct tokiba referee na yellow card utkhi Sathariba tournament asigi ahanba semi-final match tha asigi tang taranithoi da ICSA Irengba Mamadi WFA Kakchinga sanagani ani suba semi-final match tha asigi tang tarahumdoi da Eastern Sporting Union Wangkhai amadi YWC Langthabalga sanagani UK FC Uripok kunma thoisuba Challenge Cup Veteran Football Tournament ki ngasi sanagadaba match sanaba lakhidre Salai Holding Private Limited Manipur na sponsor Toraga Manipur Veteran Football Association Mapal Kangjibung na sinduna tha asigi tang mari dagi team kunma thoina group mari thongna khaidoktuna Imphal gi Mapal Kangjibung da sanaba haukiba kunma thoisuba Challenge Cup Veteran Football Tournament ki ngasi Khomalapak Artificial Turf Ground da sanagadaba NCB FC Surasanpur amadi UK FC Uripok ki match da UK FC Uripok ki team match sanaba lakhidbani Sililangni bisingna NCB FC Surasanpur da point ahum score ahum pikre tournament conduct run gi matung inadi ngasi match sanaba lakhidaba team UK FC Uripok Sathariba tournament asidagi lokthoklaba yari tournament asigi anisuba match ki sanakibada FCI MI Game Village na tabaspa tabung khopu goal ahum anida maitibi pikre FCMI MI Game Village ki mai pakip ki goal ahum adu thongkho jinna match ki tarahumdai suba madi kuntrahumdai suba minute goal ahum sankhi atopa goal aduna Hemsa ki genna match ki ahum suba minute sankhibani match asida maiti kiba tabaspa tabungko ki goal ani aduna TS Krishna Tombi amadi M Bhumesorna match ki kunma thoi suba madi kuntra mapal suba minute sankhi Sathariba tournament asigi hayinung tilpung ani makhai tabada Imphal gi Mapal Kangjibungda UBSA Pauna Lilong Sasingamadi BFC Team B Singkamaiga ahanba match oina sanagani ani suba match nung tilpung mari tabada Cyclone Team A thangmaiba namadi Langon FC ga sanagani Educational Social Organizing ESO Club Bamdiar Makhalekai na sinduna mamang thagi tang kunipal dagi team kuntre na group Nepal thongna khaidoktuna sathariba Nepal Superstar 11 7-man aside open football tournament ki ngasi sanakiba ahanba match ta Naran Sena FC amadi FC Oinam goal amamam chanaduna draw satkre
Anisuba Merski Sanakibata FC Nambolna ESO Team A Bamdiarbu Gol Ahumanida Maitiba Pikre. Tagasari Makatana Aingasagi Pau Omok Lobisi. Environment Directorate ki phangkiba ngasi goi ki ba inga samadi nuju ki pauda khwaidi ki sakiba Celsius degree niphu khwaidi ki ingba Celsius degree 35 nipal taru nuksita yaw pa ising manil ki sang maximum da sa da mari fu 13 nipal minimum da sa da 15 mari ahum oiki Ngasigi nong suki bagi sang sino tasmik sino ama millimeter ni. Hajilo silak pada maru ba pau amu kahana. BT Road pauna kaithal masin da dukan amagi mathaki sek ki railing ning khaire pada lambi chatpamiyo ama sire ahum sokle. Myanmar amadi India ani ki marakta lalo iti ki thabak sa thariba asida kari khudong sa daba thainari haina RIS na hanglakre. Amasung ISP Sigi President Lamintang Combined Force na nongmai ke kona na phare. Ngasigi di ISTV na pizza ba Manipuri pau matang asli loisin jare miyeng tabiri ba mayam pun na magpaso amagkahana kurum jari.